ꯁꯔꯦꯡꯗꯤ ꯇꯧꯗ꯭ꯔꯦ, ꯁꯤꯜꯚꯔ ꯑꯆꯧꯕ ꯑꯣꯏꯅ ꯇꯧꯖꯔꯦ. ꯈꯨꯆꯥꯎꯁꯦ ꯑꯃꯨꯛ ꯁꯤꯜꯚꯔ. ꯅꯍꯥꯟꯈꯩꯗꯤ ꯂꯩꯁꯥꯁꯦ ꯑꯁꯦꯡꯕ ꯅꯝꯗꯝꯅꯦꯕꯀꯣ. I like party. ꯆꯥꯎꯈꯠꯅꯕꯤꯁꯦ. ꯑꯗꯨꯅ ꯃꯤꯒꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯊꯥꯕꯤꯌꯣꯅ ꯃꯃꯥꯗ ꯂꯥꯛꯇꯣꯏꯅꯤ. ꯅꯣꯡ ꯆꯨꯁꯟꯕꯩ ꯌꯥꯝ ꯃꯣꯠꯄ ꯃꯥꯟꯒꯅꯤ. ꯁꯤ ꯃꯣꯠꯇꯦꯀꯣ. ꯀꯦꯟꯗꯜ ꯊꯥꯜꯂꯛꯀꯦ. ꯌꯣꯡꯆꯥꯛ ꯃꯔꯨꯁꯨ ꯃꯄ꯭ꯔꯥꯡꯗꯣ ꯌꯥꯎꯋꯦ. ꯕꯦꯂꯥ ꯕꯤꯀꯥꯔ ꯑꯃ ꯀꯥꯏꯔꯤꯕꯅꯦꯕ ꯉꯁꯥꯏ ꯗ꯭ꯔꯦꯁ ꯐꯖꯕ. ꯌꯣꯡꯆꯥꯛꯁꯦ ꯐꯖꯔꯦ. Happy Diwali hao la. Happy Diwali. As mana pa na. Hello, I am Nushrabit. Now, I am going to Kurumjari. Happy Muinu, I am there. I am going to Pizari. Pabatoy Minarase, I am Minarase. Aduga, Masisa, Ayuk Nantao in a Katokri, like that. Do the video in the Hoja, the Suja, Ketuga, Silaborada, Maroina Kopi, Lagi, Umoroka, some dope, and got the man to Cherake. Yonko. No, not Boras in the Sando Paneva. Mithi mana umoroks sise som nakan ni se ko ya phajana seng maimak hawai mana dagi sebot mana na khanjan gi bagi pot phatre ba aduna amuk nauna maimak semdorak pane yam thadre da umorok pambi sise umoro charama hangakhim ne boka do tumi laigre Mara ta hamge ha ge do mako kusai sida ya mana maman thai mamai mako loimak maman thai mamma ku thum me aduna migi nusi dak thabiyona mamada laktun so kinin khok ten dak khara phajana no owe ha na di au dam ni ma chang da dam Sulo chale na pani sa ri padan chai ke sigi umrok sidagi ka je sigi bora sidagi ne bhauri si ado mayam cha mi ka nam thana dam ne sumaina sai sai thaya yo kam tha dam khoi seng tha manung changase manung changaga lai kano thabu kaino wa soi sibo nga katpado moinogi ina thongni jabado amdo lak le sarengdi tawdre silver achouba ni tawjare kuchaw jong silver dale chahonga hongba wata pata pina pibiramo manipuri mali bakta ado maina katle horen thongba thakpado myam da mate uchara age ngasiri moinunina moino gi namage jik myam bela hogatle bela masa me ko lok se phatre ko kui dak thong ya da ba jam thong ya da ba funing ya bai dak thong ya da ba ga se mongole ma kang ne chuom thok tre na sang lai bai ga na bai ga cha da bai ga lok thong sa ning dam do as nam jing ka cha ai yo na re em tha se ai thả mèo ai sẽ tu cả năng puri bisa kan bisa ya I like party. so got no busy deep adi mèo mate dum chara ke hojik nga semba ka haure ba ko kai tho e nga sidi na ngai di leisa je aseng ba namdam ne ba ko video sum nam ba khot pagi mu na phasana ne nga sidi lai no me ni na aseng ba leisa le ba ki nam jare nga semba ulak ke ko thùng ra bên này đấy rồi sử dụng tàu ra vào nga ko cho rồi tục tục ko la
ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯉꯥ ꯁꯦꯝꯕꯁꯨ ꯂꯣꯏꯔꯦ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤꯅ ꯀꯦꯟꯗꯜ ꯊꯥꯟꯒꯦꯕꯀꯣ ꯃꯅꯤꯡꯗ ꯀꯦꯟꯗꯜ ꯄꯔꯦꯡ ꯊꯥꯟꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯉꯥ ꯊꯣꯡꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯦ ꯍꯧꯖꯤꯛ ꯀꯦꯟꯗꯜ ꯌꯨꯡꯐꯝꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯋꯥ ꯌꯨꯡꯕꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯇꯧꯔꯦ ꯌꯦꯡꯉꯣ ꯃꯣꯏ ꯅꯣꯡ ꯆꯨꯁꯟꯕꯩ ꯌꯥꯝ ꯃꯣꯠꯄ ꯃꯥꯟꯒꯅꯤ ꯁꯤ ꯃꯣꯠꯇꯦꯀꯣ ꯆꯨꯁꯟꯕ ꯁꯥꯏꯅꯤ ꯀꯦꯟꯗꯜ ꯊꯥꯜꯂꯛꯀꯦ Kailangan sabihin ng pulis. Ay, you protect it. How? No, I don't. Sana ya. Hꯧꯖꯤꯛ ꯉꯥ ꯊꯣꯡꯕ ꯍꯧꯔꯒꯦ ꯊꯥꯎꯗꯤ ꯍꯥꯞꯇ꯭ꯔꯤ ꯁꯤꯗ ꯆꯅꯝ ꯁꯤꯡ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯇꯤꯜꯍꯧ ꯑꯗꯩ ꯍꯋꯥꯏ ꯊꯔꯥꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯂꯩꯔꯦ ꯊꯥꯎ ꯊꯥꯗꯔꯁꯤ ꯊꯥꯎꯁꯦ ꯂꯥꯟꯅꯤꯅ ꯑꯍꯥꯟꯕ ꯍꯥꯞꯄꯅꯤ ꯊꯥꯎ ꯌꯥꯝ ꯍꯥꯞꯄꯣꯏꯒꯦ sida garam masala morok macu juga masala nung thap ya bagay thap niya ko bagay jaga ya kayu kan thap niya kayu box Hindi ang manamkat na luhay natin na pinarose na dapat ang hapsan dara. Sing hapsan dara. Ito kasi na hammer okay lang ko na kitang rose na dapat kung ikan kitang hapon. Later. Sini yang software juga sila tinaway, sorry. Pwede kong sasya na dito galo siya bayari nga kung mas
ꯑꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯏꯟꯖꯥꯡ ꯂꯣꯏꯁꯤꯟꯖꯔꯛꯑꯒꯦ. ꯑꯗꯣ ꯍꯤꯟꯖꯥꯡ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯍꯥꯏꯕꯗꯤ ꯍꯣꯔꯦꯟ ꯆꯥꯔ ꯃꯇꯨꯡꯗ ꯍꯥꯏꯕꯤꯔꯛꯑꯒꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ, ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯦ. ꯕꯥꯏ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯆꯔꯛꯑꯒꯦ. ꯃꯊꯦꯜ 3 ꯈꯛꯇꯪ ꯇꯧꯔꯦꯕꯀꯣ, ꯌꯥꯝꯗ꯭ꯔꯦ ꯍꯟꯗꯛꯇꯤ. ꯁꯤꯗ ꯃꯩ ꯍꯧꯒꯠꯂꯦ. ꯁꯤꯡ ꯈꯤꯇꯪ ꯇꯧꯔꯒ ꯑꯗꯨꯝꯇꯪ ꯂꯥꯏ ꯈꯣꯏꯔꯝꯕꯤꯒꯦ ꯃꯌꯥꯝ. ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯡꯕ ꯂꯣꯏꯔꯦ, ꯃꯍꯥꯎ ꯌꯦꯡꯖꯔꯛꯑꯒꯦ. ꯁꯤꯗ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ, ꯉꯥ ꯑꯇꯥꯎꯕ ꯂꯩꯔꯦ. ꯑꯗꯩ ꯂꯥꯏꯒꯤꯗꯤ ꯉꯥ ꯑꯇꯥꯎꯕ ꯍꯥꯞꯇ꯭ꯔꯦꯕꯀꯣ, ꯃꯊꯦꯜ 4 ꯁꯨꯗꯣꯛꯈ꯭ꯔꯕꯀꯣ. ꯑꯗꯨꯅ 3ꯗꯪ ꯁꯣꯜꯂꯁꯦꯅ ꯉꯥ ꯑꯇꯥꯎꯕ ꯍꯥꯞꯇ꯭ꯔꯦ. ꯁꯤꯗ ꯌꯣꯡꯆꯥꯛ ꯏꯔꯣꯡꯕꯗꯣ ꯂꯩꯔꯦ, ꯆꯝꯐꯨꯠ ꯂꯩꯔꯦ. ꯑꯗꯩ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ. ꯍꯥꯎꯕ ꯍꯥꯎꯇꯕ꯭ꯔꯗꯤ ꯌꯦꯡꯉꯛꯑꯅꯤ. ꯇꯨꯝ ꯌꯥꯝ ꯂꯧꯊꯖꯔꯒꯦ. ꯑꯗꯨꯒ ꯄꯟꯗ ꯍꯥꯏꯇꯥꯔꯦ. ꯍꯥꯎ. ꯏꯁꯥꯅ ꯊꯣꯡꯖꯕꯅꯔ ꯀꯩꯅꯣ. ꯆꯥꯛꯁꯨ ꯑꯗꯨꯝ ꯁꯤꯗ ꯆꯥꯛꯍꯥꯎ ꯌꯥꯟꯕꯅꯦꯕ. ꯆꯥꯛꯁꯨ ꯌꯥꯝ ꯍꯥꯞꯆꯗ꯭ꯔꯦ. ꯏꯕꯦꯟ ꯏꯃꯣꯏꯅꯨꯒ ꯆꯞ ꯃꯥꯟꯅ ꯆꯥꯔꯦ ꯑꯗꯨꯝ. ꯆꯥꯛ ꯈꯨꯍꯥꯞꯇꯣ. ꯉꯥꯁꯤꯗꯤ ꯀꯤꯖꯩꯌꯦ. ꯅꯣꯡꯃ ꯃꯔꯨ ꯄꯟꯈꯤꯕꯩ. ꯑꯍꯥꯟꯕ ꯆꯥꯛꯈꯨꯝ. ꯍꯦꯞꯄꯤ ꯏꯃꯣꯏꯅꯨ. ꯕꯦꯂꯥ ꯈꯤꯇꯪ ꯂꯩꯊꯣ. ꯉꯥ ꯑꯇꯥꯎꯕ. ꯍꯥꯎꯋꯦ. ꯏꯔꯣꯝꯕꯗꯨꯁꯨ ꯑꯗꯨꯝ ꯄꯥꯏꯖꯔꯦ. ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯗꯤ ꯕꯣꯝ. ꯍꯥꯎꯋꯦ. ꯆꯥꯛꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯝꯗꯦ. ꯅꯨꯡꯗꯥꯡꯗꯤ ꯌꯥꯝ ꯆꯥꯁꯜꯂꯦ. ꯈꯔ ꯃꯦꯠꯆꯔꯦ. ꯃꯔꯨ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯕ ꯌꯥꯎꯕꯤꯔꯣꯏ. ꯑꯗꯨꯒ ꯏꯔꯣꯝꯕ ꯈꯤꯇꯪ ꯍꯥꯞꯊꯖꯒꯦ. ꯑꯗꯨꯒ ꯋꯥ. ꯍꯥꯎꯔꯦ. 이베 이모님도 탕자 아이디 하울? 망들아가 하울 학교 이런 미 긴장도. 이거 뭐 없다. 영작.
ꯍꯋꯥꯏ ꯃꯨꯕꯤꯂꯞ ꯌꯣꯡꯆꯥꯛꯀ ꯏꯔꯣꯟꯕ ꯍꯥꯏꯕꯅꯤ. 벨라도 록 통은 나요. 막 야우지하죠. 올리. 뭐 나와요? 벨라 비가람 까이네 막 사이 드레스 퍼져봐. 드레스 퍼져봐. 셋번에밖에 안 말을 록토해. 록 산이 벨라는 게 작동하는 인비교 뭐. 작동하는 인비기가. 진짜. 잘 퍼져요. 응? 어. 너무 잘 먹었어. 오빠는 어떻게? Nắp à? Dạ rồi. Dạ nó chụp từ vậy user thế mà. Bảo đâu cái chuyện mà đi. Ừ. Đó. 나 luôn làm đau lên. Ê, nó trao khi sẽ tên là tên có. Ở giúp tôi lấy ra nè. Ông la bởi biết mà. Nó sao? 좀 한비기 마루도 빨라가 좀 이혼이 못 잡게 힘 덕탁해야 돼 뭐가 누이 나무로 잡래 기뭐 나무로 잡아 나 잡 되오네 나 되면 동배快啲燈喎버터把凍佢落睇睇啊이런 거 하거니 너가 막 그렇지 이런 거 이제 파스타래 con chọn con luôn mà brand thì giỏi Rồi nó cuộn ở trái nó sẽ lặp vào đây Bella. Bella. Thôi.
라스. ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯅ ꯑꯩꯅ ꯆꯥꯕ ꯇꯞꯄꯅꯤꯅ ꯇꯞ ꯇꯞꯅ ꯃꯜꯂ ꯂꯩ ꯇꯥꯔꯗꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯁꯥꯡꯉꯅꯤꯅ ꯑꯩ ꯁꯤꯁꯦ ꯀꯣꯟꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯖꯔꯒꯦ ꯑꯗꯨꯒ ꯏꯔꯣꯝꯕꯁꯨ ꯈꯨꯍꯥꯎ ꯑꯃ ꯇꯧꯔꯦ ꯑꯇꯥꯎꯕꯁꯨ ꯍꯥꯎꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯃꯣꯏꯅꯨ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯗ ꯌꯥꯏꯐ ꯄꯤꯖꯔꯤ ꯑꯗꯨꯒ ꯅꯤꯁꯨ ꯑꯩ ꯏꯁꯥꯅꯁꯨ ꯅꯤꯖꯔꯤ ꯉꯥꯡꯕ ꯍꯩꯇ꯭ꯔꯦ ꯃꯣꯔꯣꯛ ꯁꯥꯒꯠꯂꯦ ꯆꯤꯟꯒ ꯂꯣꯏ ꯇꯔꯝꯕꯅꯤ ꯃꯌꯥꯝ ꯑꯩ ꯎꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯦꯄꯤ ꯏꯃꯣꯏꯅꯨ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯦꯗꯥ ꯍꯦꯄꯤ ꯏꯃꯣꯏꯅꯨ ꯍꯥꯏꯔꯣ Happy Diwali! ꯑꯁ ꯃꯅ ꯅꯪ ꯎꯁꯤꯠꯇꯦ ꯅꯪ ꯄꯨꯔꯥ ꯑꯃꯨꯠꯄꯤ ꯅꯪ ꯃꯥ ꯃꯥꯜꯂꯁꯦ ꯍꯦꯄꯤ Happy ꯏꯃꯣꯏꯅു Iminu Happy. Happy! 이벤 이모이노 Hey, Dashi, 자홍아 홍바 나 넥타바 비나비람모 ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ 이ꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ ꯄꯤꯒꯣꯟꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ 잘해 뭐라고 해서 왜 그럽니다 이제 나 불러 불고 나 그럼자리 만나기 위해 너무 기다렸어 바이바이 바이도 그래야 돼 하래 이 사람 동자랄까 이런 비서 하래 이런 비서 만 원만이면 양걸 먹는데